hai मैम पुनम कमाई तौनारीगे नुंगाइनारिबो अदो मैम ngasi gi video chidi yam sathina nungaiba video makhal ama oidoini duga aina na hangai su torokpa video singa manadaba adugumba top top makhal gi video ya ba do ngasi sidi ai reaction video ina torake tawbani do react tawdoi channel sina ani chatpi ai siga sum thoka la ge ado aina haida sum yana dum khanga mani ani chatpi channel akhoi yam sathina akhoi gi manipuri skit ta yam sathina phawba yam sathina nungaiba adugumba makhal gi channel duga gi video ma khakta react torake tawbani ba ado tasek na haibada ko aina akhoi manipuri gi khoi sumaina skit semi ba comedy kaino video ke ka semba sigane aina channel ani khatang ai jam sathina jenga ba adodi ani chatpi siga adagi khoi video thoba laina leibado asigi channel ani se aina maki moigi kaino singse video singge punamak ai moina thagala khudingi dum jenga ba ne jam sathina nungai ba ai chana bam kaino oi ba ne moina ngang pa khulak pa wangang sanga khoi tawbe acting ga jam sathina su nungai ba ni ado ngasi di maki video ma khak ai ki ani chatpi sigi video ma khak ai react tor ke taw ba ne ba to myam howrasi hajik se laite da khoi gi sumaina ga kaino taw ba do laite du na si dum jinare ko headphone sumaina ko pa do laite ado myam howrasi ko ado video se ai mai nungai ba part to adu matek to ina adu ga react ora se oina tor se ba ai full cd oina tor roi se aduna maki nungai ba part matek to adu khando ga oina tor age awasi oi bi ma kana am lai tabra ni taw ri bo lae ano sakum da lai ai ma morok ta amiro is azare da nang ni morok ngang ba ji dia ini je kangau sa ke taw bani alu lai ram je noi alu ji yami ni he ini kha pu li ko ai ma sina kari no yami ni he si jua ai bi ma ni ya lai da bani ne si ji ma ini pu ra ke ini du ya yam ba ko do ai si da su yam lai ri ji di ini adu ga ne ini morok se ani hum ta pai ki ko adieu ba ra ku ba ko bai borok lau la ga alu su pu da chat li bi ba ko nam pu ke to hai da si re ko ini ni mem sa na pu ra sa ke wa lu do khoi dai ma le da jan na alu do thilo ro ba tendre ma chi na mo kana ni alu do di ga dai ini mem sa na kangau sa ke pu ro kari ya adu am yam do khang dia ba wari ga phasa cham no de ta pai cha adu na dum yeng le hori ba keji hom ne do as khang ni kem tor hai no de har ga kangau khidang za bai bu keji hom do kana puna ga am da ma du hanu bi do lau de taw lai ni ba hai kai dau ra gin he pang kau da kau ri ji bo cha ge mu hai ri oi ri ne wet he ka le ji na mu toi ba du ga cha ba di suk le bek lep te cha ge ni bai do nang gi do bo sak lai tre ima na ne cha ra wan thok ra ban sak am loi kan de khoi ma di lai te di krai di lau sa ha nai ba ichen na ne hangu chu cha lo moi rom dai lau ru o di ai moi rom de na hangu ra ge yeng ru he ngai ko du ga ne chak lai ram dra di ne chini kita lau ro ima cha lon bi gi nang gi mon de lau do ri cha nói chắc ko chi ga lai na tham da bi na ba je cha hau tri ne yam le le ga ta ne me ne yam nấu rồi ta kita ngang sang cái tàu này sắc lắm xí đó đấy xóm này thì gì bộ hình dạng thì khơi hiện khơi này hậu đi từ do ri ma man cha chap ma na ri khơi hình dạng ra hình dạng này khơi đúng cho rồi chân nai buk da ba pu ri phê ngóng thì là cái ya ma ni ma pu ri sa janang charawan ga dro ama chi chang ba ga ji ba ga chang au de ni nganu thu ma khale man anu thong ba khoi ta mo ye nu ai ni e chak si dia che e ta ta nga ma ni ma chao je si ga chak ai ai da ja khdi ga dai ba ha ta sa ga mi sa cha tang lo gen sang gi ne ai ja di hai ga dau ke ko yam yam dra ke chak tu bo am ti ha ke noi ja di ar na dro sigan za tu ri ge ba noi na bu thal di ar na dro ni ki bit kan ba ta ba ni taw ri ya ai noodles la kai no khara ha ra ge ya le ja rồi cha ka khau ba re chân sang ăn nó thùng gì chinh đâu phải chất lộ cái nó sang ăn thùng gì nè
ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯁꯤꯗ ꯂꯤꯂꯥ ꯂꯩꯌꯦ ꯐꯥꯔꯁ ꯁꯣꯅꯦ ꯍꯥꯏ ꯑꯗꯨꯅ ꯉꯟꯗꯣꯏꯅꯤꯅ ꯆꯥꯛꯇꯣ ꯈꯔ ꯉꯟ ꯊꯣꯡꯗꯣꯛꯁꯦꯕ ꯍꯅꯨꯕꯒꯤ ꯇꯥꯏꯞꯇ ꯂꯥꯏꯌꯦꯟꯗꯤ ꯆꯠꯂꯣ ꯏꯆꯟ ꯑꯃꯨꯛ ꯂꯥꯛꯑꯦ ꯊꯛꯄꯝꯃꯤꯔꯣ ꯍꯣꯏ ꯅꯣꯏꯕꯨ ꯉꯥꯔꯤꯒ ꯈꯤꯇ ꯂꯩꯕ꯭ꯔꯣ ꯂꯩꯕꯅꯦ ꯀꯅꯥ ꯂꯩꯍꯧꯒꯦ ꯏꯃꯨꯡꯗ ꯅꯆꯦ ꯂꯩꯍꯧꯕ꯭ꯔꯣ ꯑꯩ ꯁꯨꯡꯂꯩ ꯂꯩꯗꯕꯤꯅꯕ ꯃꯌꯨꯝꯒꯤ ꯃꯣꯏꯒꯤ ꯗꯨꯀꯥꯟꯒ ꯇꯥꯔꯦꯕ ꯏꯕꯦꯝꯃ ꯇꯧꯔꯤꯁꯦ ꯄꯟꯁꯤꯒ ꯃꯪꯒꯟꯁꯤꯒ ꯍꯦꯛꯇ ꯀꯥꯡꯁꯣꯏ ꯊꯣꯡꯖꯜꯂꯒꯦ ꯏꯕꯦꯝꯃ ꯉꯥꯔꯤ ꯈꯤꯇ ꯄꯤꯔꯧꯁꯦ ꯏꯅꯦꯗꯣ ꯏꯟꯖꯥꯡ ꯊꯣꯡꯒꯠꯂꯨꯀꯥꯟꯗ ꯉꯥꯔꯤ ꯂꯩꯔꯝꯗ꯭ꯔꯦ ꯊꯨꯔꯣꯁꯤ ꯏꯅꯦꯗꯣ ꯏꯟꯖꯥꯡ ꯁꯧꯍꯧꯔꯦꯕ ꯃꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯉꯝꯗꯥꯏ ꯍꯦꯛꯇꯅꯦꯕ ꯄꯣꯠ ꯆꯩꯁꯦ ꯂꯧꯕ ꯂꯥꯛꯏꯁꯦ ꯃꯤꯁꯤꯅ ꯖꯥꯡꯅ ꯄꯤꯔꯛꯅꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯊꯥꯡꯒꯠꯂꯝꯃꯦꯒ ꯍꯥꯏꯖꯜꯂꯛꯑꯒꯅꯦ ꯅꯪꯗꯕꯤ ꯃꯑꯣꯡꯗ ꯍꯥꯏꯔꯒ ꯃꯤꯁꯤꯅ ꯖꯥꯡꯅ ꯄꯨꯔꯛꯅꯕꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯁꯤꯔꯅꯤ ꯁꯥꯏꯅꯒ ꯇꯧꯔꯗꯤ ꯊꯣꯡꯀꯠꯂꯀꯥꯟꯗꯅꯦ ꯉꯥꯔꯤꯗꯣ ꯍꯦꯛ ꯂꯩꯔꯝꯗꯗꯅ ꯅꯨꯄꯥꯗꯨꯗ ꯆꯠꯍꯟꯒꯦ ꯇꯧꯕꯁꯨ ꯅꯨꯄꯥꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯤꯅꯦ ꯌꯨꯝꯁꯤꯗ ꯑꯝꯇ ꯈꯔ ꯊꯨꯅ ꯑꯝꯇ ꯄꯤꯔꯧꯁꯦ ꯏꯅꯦꯁꯦ ꯈꯨꯠꯇ ꯑꯗꯨꯝ ꯄꯥꯏꯈꯣ 이비면 시디 거나로이네 이니엘로기 시 아무 핵심 비력 빠이드니 야래 우리 뭐 구박은 가려고 그래 ꯀꯥꯏꯗ ꯌꯨꯝ ꯊꯪꯅꯔꯤꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯂꯩꯗꯤ ꯀꯩ ꯂꯩꯕꯅꯤꯅ ꯂꯧ ꯂꯥꯛꯏꯅꯣ ꯑꯃꯨꯛ ꯑꯣ ꯉꯥꯔꯤ ꯑꯃꯨꯛ ꯂꯧꯒꯦ ꯂꯥꯛꯏꯕ ꯀꯩꯗꯧ ꯄꯤꯔꯤꯕ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯉꯥꯡꯗꯥꯏꯅꯦ ꯅꯪ ꯊꯥꯖꯤꯜꯂꯛꯏ ꯅꯠꯇ꯭ꯔꯣ ꯂꯩꯇꯦ ꯍꯥꯏꯔꯒ ꯀꯣ ꯍꯜꯍꯟꯒꯦ ꯌꯥꯕꯁꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯧ ꯂꯩꯔꯗꯤ ꯌꯥꯔꯣꯏꯗ ꯑꯩꯈꯣꯏꯗꯒꯤ ꯃꯣꯏ ꯏꯃꯨꯡꯁꯤꯕꯨ ꯑꯩꯈꯣꯏ ꯊꯥꯛꯄꯤꯕꯗꯨ ꯉꯥꯏꯈ꯭ꯔꯦꯅꯦ ꯁꯨꯃꯥꯏꯅ puga ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯦ ꯈꯟꯅꯅ ꯂꯩꯍꯧꯕ ꯃꯌꯨꯝꯗ ꯀꯥꯡꯈꯥ ꯂꯣꯏ ꯂꯣꯠꯁꯤꯜꯂ ꯊꯝꯃꯁꯦ ꯑꯗꯨꯒ ꯌꯨꯝ ꯊꯪꯅꯕ ꯅꯨꯡꯉꯥꯏꯔꯕꯅꯤꯅ ꯉꯥꯔꯤ ꯊꯝꯃꯣꯛꯀꯁꯦ ꯀꯥꯡꯈꯥ ꯂꯣꯏ ꯊꯝꯗꯣꯔꯕꯅꯤꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯅꯪꯁꯨ ꯀꯩꯝ ꯍꯥꯏ ꯉꯝꯗꯦ ꯑꯩꯁꯨ ꯀꯩꯝ ꯍꯥꯏ ꯉꯝꯗꯦ ꯃꯣꯏ ꯂꯥꯛꯑꯀꯥꯟꯗꯗꯤ 자, 제tom비. ꯂꯥꯛꯑꯦ ꯃꯃꯥꯃꯨꯛ ꯆꯀꯔ ꯃꯆꯥꯃꯨꯛ ꯂꯥꯛꯑꯦ ꯀꯔꯤꯅꯣ ꯁꯨꯝ ꯍꯦꯛ ꯂꯥꯛꯄ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯔꯤꯁꯤꯅ 아와타비가 좀 싸속들어 제tom비. ꯕꯤ ꯂꯥꯛꯄ ꯕꯤ ꯇ꯭ꯔꯤꯁ ꯀꯥꯒꯤ 너 영상 레이트를 뭐 영상 촬영 되게 매아마. ꯌꯣꯡꯆꯥꯛꯀ ꯂꯣꯏꯊꯣꯛꯈ꯭ꯔꯦ 그래 하이지고. 너는 아직 안 해도 좀 tun자 토이네 너희들. 한번 가보게 되네 때고. 촬영도 그 레이트로냐. 촬영도 그때 야오들어 봐. ꯀꯣꯏꯁꯨ ꯃꯨꯡꯃꯤꯅꯤ 이 하이락스네 막국수도네 톰뜯더니 어세 아이봉아랑 무릎 올라가다 가만히 울읍니다. 시간이 ꯃꯤꯠꯀ ꯀꯌꯥꯝ ꯁꯤꯡꯉꯤꯅꯣ 이씨. 또 실례네. 아이네 영감들이 너를 로샬라 탐내는 거 하고 그러니 아이 꼬라서 그 짜니 또 ꯃꯨꯡꯃꯒ ꯍꯦꯛꯇ ꯄꯨꯊꯣꯛꯄꯅꯤ ꯇꯧꯔꯤꯁꯦ 짜니 이제 뿌라게. 아 그래 또 짜네 해줘. ꯊꯣꯛꯈ꯭ꯔꯕ ꯊꯣꯛꯈ꯭ꯔꯦ ꯈꯔ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ ꯅꯪ ꯃꯃꯥꯗ ꯉꯥꯡꯉꯝꯗꯕꯗꯣ ꯗꯥꯏꯔꯦꯛꯇ ꯈꯔ ꯉꯥꯡ ꯌꯥꯕꯁꯦ ꯌꯥꯅ ꯅꯪꯗꯤ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ ꯉꯝꯃꯣꯏꯅꯦ ꯅꯪꯁꯨ ꯈꯤꯕꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯅꯪꯅ ꯈꯟꯅꯕꯅꯤ ꯍꯥꯏꯅꯦ ꯇꯧꯔꯤꯁꯦ ꯑꯩ ꯃꯈꯥꯏ ꯉꯥꯡꯉꯝꯃꯗꯤ ꯑꯩꯁꯨ ꯉꯥꯡꯅꯤ ꯈꯪꯕ꯭ꯔꯥ 이만에 텀으로 양 두툴로지 낭 누파 대조이라 양 ꯉꯥꯡꯕꯅꯤ ꯈꯪꯕ ꯑꯩꯉꯣꯟꯗ ꯄꯥꯏꯁꯤꯁꯦ ꯂꯥꯛꯑꯦ ꯑꯃꯨꯛ 비마 이짠 시웅 라이네 ꯅꯪ ꯉꯥꯔꯤ ꯊꯨꯝ ꯃꯣꯔꯣꯛꯇꯣ ꯂꯣꯠꯁꯜꯂꯝꯃ ꯅꯠꯇ꯭ꯔꯣ 깡카 타면 그래도 너희는 기 볼리러 ꯍꯣꯏ 너희네 사랍세 이니 기타 라오게 아시다기 마용 라이세 기타 카이토라오세 이니 기타 라오게 야래 비면 파모 이니 핵다 라오라게 너희 기타 왔다 오자라 ꯑꯩ ꯇꯧꯒꯦ 시래가 시 ꯌꯥꯝ ꯂꯧꯒꯗꯕ ꯅꯠꯇꯦ ꯍꯟꯗꯛꯇꯤ ꯁꯣꯏꯔꯦ ꯃꯥ ꯅꯦꯛꯁꯦ ꯀꯝꯐꯣꯔꯠꯁꯤꯁꯨ ꯄꯨꯈ꯭ꯔꯁꯦ 하이마 시나 까이노 깜포치나 ꯐꯤꯔꯣꯟ ꯃꯅꯝ ꯅꯨꯡꯁꯤꯅꯕꯅꯦ 이네 하 필요하면 농시나 봐. 양파리 심어가 바이가게 있네. 이네 ꯉꯥꯏꯈꯣ ꯁꯦ ꯁꯅꯥꯕꯨꯟꯁꯤꯁꯨ ꯄꯨꯈ꯭ꯔꯁꯦ 사나분진가? ꯕꯥꯔꯇꯤꯟꯁꯨ ꯄꯥꯏꯒꯦꯅ 시ꯁꯨ ꯄꯨꯈ꯭ꯔꯁꯦ 바틴. ꯆꯥꯎꯗ ꯄꯤꯔꯕꯗ ꯍꯟꯗꯛꯇꯤ ꯃꯣꯔꯣꯛ ꯇꯅꯕ ꯒ꯭ꯔꯥꯏꯟꯗꯔ ꯂꯩꯇꯦ 하이다이네 ꯑꯗꯨꯁꯨ ꯄꯨꯊꯣꯔꯛꯈꯤꯒꯦ 하. 커리 눈이 하리지 보이봐. 이네 여기 피 ꯇꯥꯏꯝ ꯃꯦꯆꯤꯟꯁꯨ ꯂꯩꯇꯦ 하이다이네 시ꯁꯨ ꯄꯨꯈ꯭ꯔꯣ 커리. ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯅꯆꯥꯅꯨꯄꯥꯒꯅꯦ ꯐ꯭ꯔꯤꯖꯇꯨꯁꯨ ꯑꯃꯨꯛ ꯊꯥꯡꯕ ꯂꯥꯛꯑꯣ ꯍꯦ 해라이비나. nangi도 한 ꯃꯥꯅ ꯍꯦꯜꯂꯤꯔ ꯃꯤꯅ ꯍꯦꯜꯂꯤꯔ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯔꯤꯑꯦꯛꯁꯟ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯄꯅ ꯑꯩꯅ ꯈꯜꯂꯦ ꯑꯗꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ ꯃꯅꯤꯄꯨꯔꯤꯒꯤ ꯑꯩꯈꯣꯏ ꯀꯣꯃꯦꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯤꯠ ꯁꯨꯃꯥꯏꯅ ꯁꯦꯝꯕꯁꯤꯡꯁꯤꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯅ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯤ ꯆꯠꯄꯤꯁꯤꯒ ꯑꯗꯒꯤ ꯕꯤꯗꯤꯑꯦ ꯊꯧꯕꯥꯜꯒ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯑꯩ ꯍꯟꯖꯟ ꯍꯟꯖꯟꯅ ꯑꯗꯨꯝ ꯌꯦꯡꯉꯦ ꯄꯦꯟꯕ ꯅꯥꯏꯗꯦꯕ ꯑꯩꯈꯣꯏ ꯃꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯇꯤꯡ ꯑꯗꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯤꯕ ꯃꯣꯏꯅ ꯇꯧꯔꯤꯕ ꯁ꯭ꯀ꯭ꯔꯤꯞꯀꯗꯣ ꯐꯖꯅ ꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯆꯥꯟꯅꯅ ꯇꯧꯔꯦꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕꯤꯌꯨ ꯃꯥꯏ ꯆꯦꯅꯦꯜꯁꯤꯡꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯗꯣ ꯐꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ